yang habdi club maira paibi mairoi kulla kanda ya lenga na koi mani thanaba bangdu rasi yani ke habdi yani ke ko na sendaki matuda koi ya lenga ki yamna sanu khai nai ba ya lenga ki yamna divine policy madili ya lenga ki criminal group sing su koi gi miyoi sing sampal kanda simba ko mani ko kana ko masi koi kudi mangna yaning da have si masi yaning da ba khatana masi ya dai koi kari kumba parama tamni ko matam yorok paduna maram orkan ngasi MSF amadi group manga na koi sansen jabani maduda koi khala oina laujaki ba si koi manga ni ahan bada koi manipur mutan ba india langa ki ogang janing de haiba amani adu ani subuda manipur mutat pa yaro haiba amane bahum subuda india langa ki divine policy lekhalu haiba ma aduga number mari subuda irom dom lepsaba si pukpada yaro lama ekoi ki hakni haiba simaga aduga manga subuda loilam makugi ampo station for ek asi repeal taw amadi manipur de ko mutal haiba si basi ekoi na yengba ya base koi Siroi festival ng mari lainana media gi tim amak kul sa matamda manipur khaba bas amada manipur khaba wahi sing muthalla kanda koi sat ka dong haiba adu matno iba si koi na khangi madudi manipur se matam punamakta muthanna bat khurang lai haba sini masi akoi tumina yengdul laibagi matam natre mahiroi amadi miyamgi akoi gi apunba sapu amana akoi gi manipur muthanna bat khurang laiba si akoi thengnana ba sem sabagi matam duni madu koi sem sana bu masi lepi hai nai khunjagi